Manipur Sungasi International Day of All the Persons ki Tharum Pangthokre Ahal Uraba Singbo Nungsina Harauna Thambibana Aikoi Githawoi Sihaina Chief Minister Birena appeal tawkre Numitarini ki manungda MU ki wathok loisindrabadi tonganba Central Tribal University ki demand yauna akanba khongjang kaya sangsilagani haina atsumna section 1 thamlakli Amasung Manipur ki chemical fertilizers na bathingna na balenga asina thabuk paikalagani haina horticulture and soil conservation ki minister K Syam Kumar haikre Ma'am Kurumjari adom yembiri basi impact news ni ai taklamam Syam kanen hauji pungja si phawbagi marba pawsing miyam de pizari Social Welfare Department is Sindunangasi International Day of Older Persons 2018 set asigi thakta pangthokre Ahal Weraba Singbo Nungsina Harauna Thambana Aikoi Ithau Oisi Haina Chief Minister Nong Thomam Birena Manipur Miyamda appeal tawkre Celebrating Older Rights Champions Haiba Theme da Kumalampak Laiba Val Vavan the Pangthokiba Tharum Aduga Mari Lenana Chief Minister Nong Thomam Birena Haikibada Anoba Lenga Asina Hex Sason Tauropaga Ahanba priority oina Laita Lairaba Awaba Taraba Masung Sotaraba Singbo Manaba Fida Ama Pinaba Taurang Paikalakli Chief Minister gi Sotaraba Singi Tengbang scheme gi Makha da Lairaba Mioi Kayada Kanaba Pibangam Kre Masjid Natana Chief Minister gi Haksiel gi Tengba Mamade Prime Minister Narendra Modi gi Akhanaba Miyengi Makha da Paikatliba Ayushman Bharat PMGAY gi lamdam asigi apunma mising gi tangkhai amagi health scheme cover tawba ngamle Chief Minister na makha taraduna kumjal suni kunmathoi fawbada sei humpu gi mathakta leiba miusing asi crore taramariga lakh ahumuk oigani haina leiba asigi wena panari Pibam masida set asigi soina su aluraba singbo ningthina ngak siana thamnabagi wakhalonda lenga ki makha da thabak tawba senmi singna makhoi ga nakna na leiriba ahal singbu ningthina yengsinba natrabadi legal gi mateng lauraga akan action lawba haiba policy sema laikre masida natana aluraba singda oles pension ga senpam beneficiary adua khwaida gi nakpa bank account da phanganabagi thabak paikatle makha tana lenga asina sahi marifugi matakta laiba ahal singi oina Kansan DC ki miyang makada family member amadi bank miyo singa yanaba ama puraktuna beneficiary aduna tharakpa miyo da pension ga senpam piba yanaba gi scheme ama lenga asina athubada paikhanaba thawrang li haina Chief Minister na tiliba miyamda ponging sing sinki Aigi isa aduda thabuk tawi aibu yengbidre aigi imau aduda thabuk tawi Ekoi bu inthok bire haiba ana aho bodala amba domaina hujik yam masing yam nadi lakre adu lakho singdo madu ekoi concern head of department da employee du bu koholaga hana wari sahalle nangi khagi tolop saraga nangna hanna yengbidre haibagi wakalla ai madu tawgunu haidna hana officially ekoi warning tawi madugi matungda warning du tadraba karigma yawroga de ekoi government gi oina legal procedure lokala kanda namdana ahla mandugi share fangan wagi thabai koi government chataba hokre aduna koi anuba sarkar sidi miyoi bagi punsibu asol ana singu soinairaba singu lairaba singu manaba thata pukhatna baromda hotna bada hana koi mangjil tharaga satpa du sarkar ni Ngasige tharamadu da saru yakiba social welfare masung cooperation minister Namsa Kibjian haikibada State asida lairib ahal oraba singi welfare scheme kaya ama social welfare department paikatle department asigi makhada laiba NGO singna chalaiba olis home taramangana state asida laiba kanalijidraba ahal oraba singda changjafam piri nakalamoromda lenga ki makhada su kanalijidraba ahal oraba singbo konsinba welfare scheme kaya ama paikatpasu laikre Ahal waraba ima ipa singbo min uba isor makni khanna ningthina seba tausi aikoi su nomadi ahal warakani haina minister Namsa Kibjiana tiliba miyam ni poning singsinki Education Minister Thoksom Radhisyam na haikibada ngasi ki khunai asina ahal singbo nungsina bebahar tawbagi sangasi yamna hantarakli ngasi malem pumada palon taunariba International Day of All the Persons wahan thok lahensi hairabadi kanalijidrab ahal singbu yengsinba ngamnaba honasi haina minister Thoksom Radhisyamna appeal tawki ngasi ki tharomadu mari lenana Chief Minister Nong Thomam Birena singduna pikliba school tamliba angang singna ahal singbu nungsina loinaba amadi yengsinaba wasak lawki
ahal urba miwi singda khudol tamba madi health department ki miyang makhada pangthok pa ahal singi health camp na ngasige thoramadugi mapung iba saktam oiki Society asida macha mashu oibasingna ningthi nungaina seba tobidaba amadi pizza pithak maong tadaba kayadi mayum thoklega chathiduna awaba punsi oiba kaya marum leri macha mashu amata zawdeba mioi kaya kayana makoina ahan jamna oiraba matamda seba tobinaba kanasu leitana wana khangba mioi kaya amasu ngasigi society asida leire Department of Social Welfare na ahar oibasingi kannaba mayam piri Ministry of Rural Development na gimakada ahal singbo or age pension pibiri Numinasi Brahmapu Nahabamgi Dharmalaya hold the Senior Citizens Forum Infal East na Sindana Pangthokre Paumi Singda Wangaladuna Organizing Committee advisor ti Samangauna Chahi Asigi Oina Tauromasigi theme celebrating all the human rights Champion Haiba Ngasigi Toromasi Malim the Fauraba Lakedraba Human Rights Leaders Singbo Tarapon Karpo in a Pangthopani Haina Fongdoki Infal East District Sigi Lairiba Kendra MLA Tarana Kun Balamda Akoina Kendra Mada Nupiama Nupama Karamba Nupi Nupano Ide Sahi 90 year above Madu Matakta Leba Nupiama the Kangalaga Moanda Kudon Port Karapiba Nupiama the Amaka Kendra Magi Adagi Nupama the Kendra Magi Kudon Port Mapiba Adu Say 90 Matangatan Haidiba program Singasi Punna Kendra Tarada Kendra Mamdagi Ani Laura Kendra Tarada Quena Al Kunda Quena Sia Kudon Port Tamjay Technopal District Oinasungasi Technopal District Resources Center holder Palon Taukre District Social Welfare Officer K. Subadini Devina Fongdo Kibada Numit Asiga Mari Lenana Technopal District Headquarter the Labor Al Wereba Singbo Ikai Kunam Utpoina Social Welfare Department Technopal District na Taurumasi Pangtopani Haiki Malemgi Al Urabasing Numit Palun Tauram Tawal District Tasu Pangtokre Tauramadu District Welfare Office Tawalna Integrated Rural Development and Educational Organization Wangbal Senior Citizen Welfare Forum Manipur Masung NGOs implementing is welfare programs in Tawal District Kapuna Kusam Naraga Wangbal the Laiba IRDAO Sanglila Pangtoki Nakalamuram the New West Progressive Farmers Club Kekman Nasu Kekman Zila Kaitilda Palun Tauki Ngasi malam gi mafam kayada ahal ureba singin numit tauram pangthok nabugum Senior Citizens Forum kaksing na susindana pangthokre celebrating all the human rights champion haiba themda kaksing district ki kaksing phausu pat laikai da leiba library and information center kaksing gi mipun sangda tauramadu pangthokibani Manipur University ki Housing Talk Liba Watok Asigi Waroisin Purak Nabagi Matang Dangasi Numidang Waram Mutagi Mio Taran into the Saba Mute Kambu Amaga Manipur Lenga ka Waris Sanab Hokre. Si Minister gi Banglo the Pangtok Liba Waris Sanab Aduda Manipur Lenga ki Maikay Dagi Si Minister Nong Tomam Birin Education Minister Toksam Radisiam Health Minister Elzente Kuma Chief Secretary Suresh Babu DGP LM Kauten Singba Maru Ibami Kaya Yauki Loinana Mutagi Maikaidagi, Professor Mohilal, Professor Homendra, Professor R.K. Gambi, Professor C.S. Ibohal, Professor Sumitrana Singba, Maru Bumi Kayana Saruyaki. Hausi Fawagi Oinawari Sanaba Asi, Loidribanina, Kari Wafamda, Yanaba Laikabagi Haiba, Sapsana Kangamdri. Nakalam Romda Manipur University the Tokliba Charang Nabasi Numitari ni Fabagi Manungda Lushindaba Tarabadi Singi District Singda Akan Bakongzang Kaya Sangsilagani Haina All Tribal Students Union Manipur Atsumna Marinaba Singi Puning Sing Silakli Sayasigi Me Kuntradagi Sataraliba Charang Nabasigi Matang Dangasi Chingmerong the Laiba Tribal Research Institute Tribal Organization Singimi Pam Amapang to the Bamatungda Philip Asilorapani Haina Atsumgi President Verio Satsangna Fongdorakle Adim Zati Complex the Laiba at Sumgi Loshangda Pangto Papamis Unabada Satsangna
Union Human Resource Development Minister masung Home Minister ga Tribal Student Union gi mute singa University asida thokliba charang na sigi matang da thas ke tara manga amadi tara mapan da unaduna wari sana kre unabadu da tribal students singi mute singna set asida tribal khakta gi oiba Central Tribal University ama thambi na wafam thamki Karigumba irang asinumitari ni fawgi mangalo sindaba tarabadi akan khongjang kaya ga lunena Central Tribal University thambi na ba khongjang yauna akan khongjang kaya hauragani haina phongdokle ngasugi thoramadu da All Naga Students Association Manipur Ansamgi President Joseph Adani amadi Kuki Students Union Kuki Students Organization KSO General Headquarter gi President Pauthin Thang Lubhengsu Saruyaki Manipur University da leiripa imbrok leoshe normalcy return down anaba media gi through da it be central government or Manipur state government or Muta Musa whatever organization it may be appeal dojaningi within 7 days time da imbrok leoshe stalemate she loshindragadi all tribal students association ki makhat leiriba organization apex body mayam hill district la lejaba mayam she pullaga apoi akan ba education changthara ni haibise media ki through da pau she tamni bani Manipur University ki phajin ki oza sing amasung mahiru sing atama matamda thadok paga lonena University asibo tangdo laita handuna mahiru sing mahitama fangalu haibu wafam asida yumpham oidena ngasi Manipur University ki tongan ba department sing mahiru sing na wakan infam satakre ngasi Manipur University ki Department of Thesis Education amasung Manipuri Department ki mahiru sing amasung research scholars sing na makoi ki department complex da wakan infam adu sathakibane Wakan infamadu da haujik su lenga ki mafam da thajaba thamli oza sing mahiru sing condition yaudana thado haibana singba wahi sing iba se kayasu play card kayasu sizinaki MU gi issue khathuna lo senbiba khoi ngasi bokta dum government je thajabju thamjari ado afaba achumba hadi solution je tukna puthokbiduna inquiry committee ga je tukna lo senbiduna oja ga wari watai je phadna sanabiraga koi academic atmosphere je tukna Porakpinava apel tawjari hing za lona changlaga khoigi huralana gi maongda mahiroi sing amadi oja singbu phajin khiba sing adubu khoi condition amati yaudana thadok pirakna bagidamta khoina wakhat mipamji phambani aduga paliba khoigi mapi mapa oiba sing asina khoigi oja sing amadi satra singbu hing da lona phaba haibase khoigi satra singi maikaidegi asuki matik yamna pendaba phungdokchari Nakalamuromda Association member sing na sangseliba chara henbagi khongjang ado tokpinaba Visin appeal Taropadagi Matam Karki Win Hando Kre, Nasi Manipur University, Women's Walking Association, Muwagi, Emergency Meeting, Amapang Tok and Warep Anila Kre, Warep Sing Adugi Matungina, Manipur University Vice Chancellor Professor K. Jugindrona, Jugindrokayana Kiba, MUG, Mahiruemas Wazasingi, Matakta Tamniba, FIR Kudakta, Handonaba process Tauba, Mahiru Sing Fanaba Tanaba Tokpa, Lunan Oza suspend Tauba Kudakta Handokpa, Iba Wafam Sing Tabakta on Tokpa Yauri. Kariguma yana ki wafam singa sige positive response lak trabadi makata na hena kanba khongjang sangsin bahaina association asina warip laukre su hairi Fortunately, he has given positive response. He has given us his assurance he will go immediately to meet our Honorable Chief Minister and he will pursue to withdraw the FIR he had filed on that unfortunate day. With his assurance, we had asked our indefinite hunger strikers, our hostelers to stop their hunger strike. Manipur University Working Association have informed us that Professor Jugendro has given them the assurance that he would be talking to the government. With this new positive development, we the girls on hunger strike from all 5 hostels have decided that we will be suspending our hunger strike with the hope that our Professor K. Jugendro would take up all the necessary steps to have the students released and the teachers released. Haukiba September Konmatwagi Ahingda Manipur University the security force na Chatakiba raid adubo Yanniva Fongdok to Namamang September Kontareta Yerumgi protest Taurabagi Prazagi youth leader popular Ning Tauzamba police na Fakiba Taudo adubo Yanniva Fongdok to Nangasi Fayengi Wisdom English High School gi Mahiru Singh Guardian Singamasung Oja Singaluna protest Taukre
Protest adu da maira paibi amasung phayang gi miyam sar yaki Wisdom English School gi headmaster oina leiriba Popilal haugiba September 9 da school asida larik taktuna lelambadagi police na classroom da salaktuna mairu singi mamang maktada fakibani hairi. National Institute of Electronics and Information Technology NELIT Imphal Information Technology ki lamda ahema miyeng thamduna Manipur da Business Incubation Center ama lingna ba thaurang tauri hain institute asigi executive director TS Prameswar na fongdokre Imphal is ki akam pata laiba institute asigi sahi kunthra subagi mapoko monamadi freshers meet ki tharomda wafamasi Prameswar na fongdokibani tharomadu da makhata na mahang na hai kibada NELIT Imphal leirakpadagi Manipur gi danatana India gi damak information and technology ki achoba thaudang loduna laklibani Mairoi masung oja singnasu singthaningai oiba thabak tawrokpadagi institute asi hena phaba institute ama oiba ngamlibani makhatan institute asina paikhat kadaba thaurang ama oina Manipur da business incubation center ama lingna bahonari hariba center asi Manipur lengakna paikhat liba startup program gi mateng lauraga Singapore gi farm ama khosam naduna paikhat naba panam thamli Center asina karigoma mai papa ngamlabadi sel puthokuna khusu khulai laiba ngamjadaba lamdamasigi entrepreneur singda hena kanaba pigane thorang asida Manipur lenga ki mai kaidagi so hena mateng pirakani haibagi thajaba wafam thamladuna center asi yumthang naba Assam da IIT IIM ga kusam naduna linkhat khrabani haiki thoramasida Manipur Technical University ke vice chancellor Professor L Tombi yauna masak naiba miyoi kayan saru yaki Business Incubation Center ama lingnaba atopa koigi Singapore gi farm natraga atopa outside India outside the country gi farm ga koi tie up toroga Manipur government ga koi hangbagi wakal khanjari masida koi success oigedra haibase ache pathajabani mase aina Manipur government gi startup policy du da mateng lojaraga Manipur government approach tawgena ai oiba nungoi wakalni incubation center ama lingagadi saigi koigi entrepreneur sing state level entrepreneur sing sina makoina khulai leiba ngamdaba makoina tawbungamdaba invest tawbungamdaba do aigi incubation center sa moin laaga makoina semding ba product semjaraga model ama semaga makoina marketing tawnabagi lambi ba koina thamgena khanjabani asai da government Manipur gi dagi koina mateng su phangani na gi thajam chawa thajaba leije Humphum Durak Suba Wildlife Week celebration gi mangoinana celebrate right of wildlife haiba theme da Bishnupur district da painting quiz amasung debate competition thorom pangthokre Sangdam naba adu Bishnupur Forest Division aduna konba mafam singda laiba school singi oina Moirang Multipurpose Higher Secondary School da pangthokibani Class 5 tagi hauruge class 12 fawbagi manungda laiba mahi tabliba mahiru singi category ahum thokna sathakiba Sangdam naba aduda nupi nupa mahiru sanirom na sar yaduna athoyen tanaki Sangdam naba aduda mako mathang taraba mahiru singna state ki thakta pangthokadaba Sangdam naba singda sar yagani hairi Apokpa marupna sinduna Manipur mapalak suba mera thabum apokpa khoirabagi tharom lakliba October kulunoi masuk kunmari da yumnam huidrom top C5 da laiba apokpa marup ki sanglel da pangtholagani ngasi Manipur Press Club da pawmis ngunabada apokpa marup ki Thauburel General Secretary oriba Naurem Toma Mangangna haikibada yelongai dagi hauna mera thada pangthokpa meitei singi oiba thorom kaya mera thabum apokpa khoirabagi thorom asi pangthokani Thoramasi Gimanung Sana Mera Siang Haiba Mera Sandup Kwak Tanba Mera Hau Songba Mera Apokpa Kuruminabal Singba Thoram Sing Pangthokan Suhairi Mera Chengba Haiba Mera Chanduba Mera Kwak Tanba Mera Hau Songba Mera Wayungba Ukai Phalang Kapana Singbagi Nungi Oiba Mitai na pangtho misik karigi no haiba nungi oiba pot mayamdu akang ai koi yamna kumna khana naina baga loinana akang ai singna madugi wafong macha khaina miyamda koi thamjagani asugumba thamjaba mifam asida asagi mapan gi lebak singdune arga mitai lebakta leibiriba mitai inat pu pamjaba
मितई इनारपु नुसीजबा खक्तनतन लाइनिंग खोइगा तिनद्रबा हिंदू लाइनिंग चटपसिंगसु लाक्पीदुना खोइ खनन नैनबसे ताबिरनबा हैना प्रेस मीट पांथोकजबनी Saliba October Thasaki Tang Anitaki Mari Faba, Andaman and Nicobar Island, the Pangtokadoba, Music, Dance, Folk and Tribal Arts and Puppetry Festival, the Yarunaba. Zarlan Nehru and Dance Academy in Fall Gimi, Tarani Pandasaba, Trupamangasi, in Fall Tado Krihina, Sierra the Kangalakli. Ngaseyo Angan Mada Sandil District Manung Sanba, Toksanaram, Tangkul Village, Palil Sandil Lambi, Matai, the Nupama, Asibaksang, Tadulemle, Asibaksang Adu, Masamamin Kamangamle, Mark Adudi. Sursambu district is Sagang Bansang Lendagi, Mangte, Sailang Kup Sahi Nipuni Pan Apokpa, Mangte Taupani Hari, Maki, Mangasamda, Tangna, Lelamagi Mami, Tarami Hari. Revolutionary People's Front na Haukibatagi Tang Tara Taruk Nomizing Nomita, Bistobu District Police Commando na Nambol Langpok Amadi, Kakyai, Mafam Amadagi Fari Hariba, Laimakong Singmaidagi Maitram Lata Saini Pum doi Apopa Lake Draban Norian Aina Tinkerable Aluf Amadi Basiki Landu Sanglo Pilega Karigumahiram Amata Marilini Haina Sengdorakli Mahatma Gandhi Mapo Common in October Aniasibu Leba Asina National Cleanliness Day Haina Sai Kuding Palun Tauri Sai Sigi Weneso Gandhi Zaintina Lakpada Governor Dr. Nazma Haftulana Lamdamasigi Miamda Epapausil Pirakli Governor ki pause na hairi lamdamasi ki miyam punamangna isa gi akoi bagi mafam sing luna na thamduna National Cleanliness Day ki thorom wan thok thamna na bkhona minasi haiki Hawaz matanga swaida break matang lauzage break matungda Manipur ki apun masaktam kaibi yaro yahaiba wakhalonda UCM na sinduna lagleba October kuntra mathoida miyam gi oiba asoba khongset lama pangthok lagani haina laukthok ki paw amadi Manipur mas malim ge tongan ba I paw sing pudana laksage impact news po mekta da lebiyo break matungda taran obsere hosi makhata ba pawda United Committee Manipur UCM na sinduna October kuntra mathoida miyam gi oiba asoba khongset lama pangthok lagani haina laukthok kre Manipur ki apun magi saktam unanaba loinana ethnic line the state asibo tokhaina tahan ba yaroi haiba thimda pangthokador rally asida mipung khudimana saruk sintha lepiduna saruk yabi haina United Committee Manipur UCM President Sunil Karamna appeal tawrakle Nakalamuram the Kumjalisni Amadagi Hauduna UCM Lamdamasigi apun magi saktam kaidanaba haiduna sangsilakli ba khongjang asibo chinana insin bagi tawbani haina National Media Khargi report po Sunil Karamna yamna kan yan ba phongdorakli loinana aranma media report asina set asigi apun magi saktam kaibi yarui haiduna UCM gi miyang makhada miyam gi oiba khongjang asibo lan uhanna ba khonaba thaurangni haina Sunilna makhata na sengdokle Lamphel Pat Laiba UCM gi Mayelo Sangda Paumis Unaba Mada Committee Asigi President Sunil Karam Nahai National Media Report Karada Naga Peace Talk Asigi Warusin Puranaba Honabada State Asida Naga Autonomous Council Lama Siama Yabagi Wafam Lagliba Asi UCM na Yabangam Loi Haina Sunil Mayik Seng na Thamki Panba Yaba Amana Deccan Chronicle gi report amagi matung inna Indonaga Peace Talk Asi Loishin Yabagi State ta States the Lakle Adabo, Sinagi could Tingzin Banamaram Oiraga, Upon Makaya, Mayok Nare, report Asina Maka Taraduna, sent a peace talk Asigi, Warusin Purana Bahona Bada, Arunachal Pradesh Amasumani Purda, State Singasida, Taribanaga Sing Oiba, Matang Sina, Autonomous District Council, Aniamasung Ama Semada, Ayaba Pibagi Oitopo Lady Haina, Panbalay Krabani. ꯑꯩꯈꯣꯏ 2001 ꯗꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯁꯪꯁꯤꯜꯂꯛꯏꯕ ꯏꯁꯨꯁꯤꯗ ꯆꯥꯏꯅꯥ ꯁꯤꯅ ꯏꯟꯖꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯍꯧꯁꯦ ꯑꯗꯤ ꯅꯝꯊꯅꯅꯕ ꯃꯨꯊꯠꯈꯤꯅꯕ ꯑꯃꯁꯨꯡ ꯏꯍꯧꯁꯤ ꯂꯥꯟꯅ ꯆꯠꯅꯅꯕꯒꯤ ꯂꯝꯕꯦꯜ ꯀꯌꯥꯝꯈꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯄꯣꯔꯠ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯂꯤ ꯀꯟꯗꯦꯝ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯅꯥꯒꯥ ꯏꯁꯨ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯦꯟꯇꯔꯅ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ 2 ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ 2 ꯃꯅꯤꯄꯨꯔꯒꯤ 1 ꯌꯥꯎꯅ पीरब यारबगी वफम लेरी है तोान तोब नेशनल पेपर फोनखीब कालुप नत्रग गवर्नमेंट ऑफ इंडिया एथनिक लाइन एडमिनिस्ट्रेटिव डिवीजन तब यारोय करीगुम मखल ऑटोनोमी टेरिटोरी नत्रग 6 शेड्यूल चिंब यारोय है मणिपुर प्रजा मियामना हंजन हंजन हाइग्रे सिगी वारेप की अगेंस्ट गवर्नमेंट ऑफ इंडिया सिलप तारगदी मणिपुर मियामना
ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ 31 ꯑꯣꯛꯇꯣꯕꯔꯗ ꯆꯠꯀꯗꯕ ꯃꯤꯌꯥꯝꯒꯤ ꯋꯥꯔꯦꯞꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯀꯤ ꯇꯨꯡꯒꯤ ꯇꯨꯡꯂꯝꯆꯠꯀꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯂꯦꯞꯀꯗꯕ ꯑꯩꯈꯣꯏ ꯔꯦꯂꯤ ꯑꯁꯤꯗ ꯀooperation ꯄꯤꯕꯤꯌꯨ Manipur ki chemical fertilizer sijanaba thingnaba lengak asina thabak paikhalagani haina Horticulture and Soil Conservation Minister T.S. Syam Kumar Haikre wafam singasi Sanjen Thong the Labor Agriculture Department Training Hall the Manipur Organic Mission Agency Momana Sinba to the interface on strengthening of farmer producer companies under MOVCDNERG haiba thauram amagi haudok pada sibgis unasaru yakiba minister na fongdo kibani Minister na makata na hai lamdamasig miyamna chemical fertilizer asi sijanabana ngasidi miyoy bada tongan mamakhalgi laina kaya narakle maramasina lengak asina vermicompost method sinaduna tintrok tagi semba harna miyam gi matau taba haradu puthok na balawmi miyam ga loinana tabuk thoram kaya paikhalakani haiki Under saying because Manipur fertilizer chemical fertilizer is practicing but the farmers masama sada layu farmers the magi pit amam sema kada magi organic koi vermicompost seven commercially wo hai adu rete koi si organic sem la no pare na tara ko jini bams koi chemical fertilizer pusala ka koi si domi mi akla ho koi ha from the report piro ina so report me am report me am le ba but man hande te no mai mo piro de mo ma fusa ga hai ne fusa ga hai but she I appeal to this regulatory function. I appeal to the people of Manipur Parliament. So please stop eating poison. October manga dagi taran thui fawa lebak sin mathungna right to information week haina palon tawbagum Manipur Information Commission so sinduna Department of Personnel amasung Training Ministry of Personnel Public Grievances and Pensions Government of India ke sentang makhada Imphal ke Palace Compound leiba lamyan ba sanglel da right to information week pangtholagani haina Sirolaman Kangalakle. National Voluntary Blood Donation Day 2018 ngasi Donate Blood Save Life haiba theme da Indian Medical Association IMA Manipur branch ki hol da pangthokre. Thauromadu ga mari lenen Health Minister Langpalapun Zenta Kumana igi award palaita naba mipung khudimangna dedication nama galunena sangsin minaba ki tangai fadaba lei haina fongdokre. National Health Mission Manipur amasung IMA Manipur branch na sinduna National Voluntary Blood Donation Day ke tharmadu pangthoki bani tharmadu the Health Minister na makata na fongdo kibada Human Service da EP badagi hena chawba contribution laite kunai asida EP do na miyoy kaya gi punsi kaliba donor singbu kaubam thokti haina fongdo laduna donor singbu thagat pa fongdo ki lonena health sector ga mari lena ba sinpham pai ba singna professional ethics khang na chatpu matau tai Lengak na haksial ga mari lena miyam da kana ba pina na ba paikat liba scheme sing ningthina implement tauna na ba mai na ba kodimang na thamoi seng na hona bi haina so appeal tauke tharomadu ga mari lena voluntary blood donation camp ama so pangtho kilunena blood donation camp kaya pangthok tuna lamdamasi da thengnari ba I award pa kaya ko ganna ba honari ba lup tarani thoi maroina Life Savers Manipur Association of Voluntary Blood Donors Thawbal branch District Health Society Imphal East Democratic Students Alliance Manipur dia samne singbada recognition PK miyobi life ma miyobi da cheli ba I donate to ba madina maramodana miyobi life ma shape to no hona ba na habase sidagi hen chawo makli contribution si ile lekta malen kala ayin le yiba samasi le da aige minari bu kangbu sing se masik life kamai shape to dage amasung madida in karama mo the to what extent ayin aigi daita silong dage na habase masini yang maru makli pots more important thing is our determination and our dedication to the human cause. For the nursing the nurse we know hundred kangbu doctor di oidreba MO oinabu hundred mukil kangbu singda how it is relation to you. Imphal District ke manungsan arapti mayale kaida ngasi voluntary blood donation ki matang da awareness campaign ma pangthokre campaign adu arapti young learners club ki laglib October 3 da pangthokadoriba foundation day celebration ki mari lena EP bagi kema si pangthoki bani Life Savers Manipur ga lone state blood cell National Health Mission Manipur madi Department of Transfusion Medicine Rims ki miyang makhada pangthoki bani
Lamyan Bahizam Irabot ki Chama Kunithorik Suba Mapok Komon Tauramga, Mari Lenena, Tangway Banda Laiba, Atoba Singi, Kobam, Oriba Serau Singda, Ngarang, Numidang, Naharol, Laisema Club ki members Singamasong, Tangway Ban, Sinam Leka, Mera Paibi Singna, Kobamasida Laiba, Lamyan Bahizam Irabot Amadi, Bir Tikendrezit, Tangal General Amasong Pomna Brazabasi Kobamda, Mera Katpagalunena, Ikai Kunaba Utun Hakalekatam Kre. Maira kat pagalune na haikal lekat tambagi thoram adu na haru laisema club ki president Pratap Laisang them na hai lamyan ba irabot Manipuri khunai asigi damakta manab khunai yauna hiram khudimakta yaifana ba honna miramba saknai bulu sing bane ma ki wakhalo lamadi pamjana ma thabak sing adu ngasigi mirol da mapung oina Manipur da lairiba mahiru sing amadi haurak liban harul sing da khanganduna thabak oina onthokna ba paujel piduna ngasigi thoram asi pangthok pane hai ki Nakalamuram the Lamyan Mizam Irabot ki Mapokomon Tauramga, Mari Lenana, Kangzabi Lerek Youth Club ki members sing nasu Lekayasig Akoiba Amadi, Kangzabi Lampakta, Mera Thanduna, Lamyan Irabot ki Mapamda, Kaikunamasu ki. NLC na ngasi tahi khudingi irabot dia se celebrate tawduna laksabani masigi wan tokti tasina aji haurai ban haron sing ima ibel sing selise angang sing da irabot na kathuamba magi manabu khunai ama semna na honabada darbar member ama oina ningthogi masanu piloduna nungai aifana mak leibe yabadu mama leba ki dama khalaga awaba ngai torga mapunsi pikhamna hankiba lamyan ba magi dama ngasi ekoina karigumba khara mai thanba aduga lei katpa adugi wan tok nate ngasi ekoini NLC na sasari basi tungi mirolda mama leba ningbagi wakhalon aduga maki kathopugi wakhalon adune ekoina ngasi mayamda ekoina paujel puba khungsat amani ngasi satliba khungsat ase sigi mai lenana hoji MU gi wathok ama hoji oiribase atu matamda hoji honorable chief minister council of minister na atu badal lotion birakanda tang taba santi leiba university mo hena basu hona biwana appeal tawjare Konthau Zamda Laiba Free Progress Academy Class 9 Tambi Khaidia Mayaleka Idagi Loitongmam Maniamasung Ramabati Aniki Masanopi Academy Asigi Principal na Fubadagi Wakal Lena Nari Haribu Wafmadu Aran Yumham Yauda Wafam Nihaina Fongdorakli. Ngasi Manipur Press Club the Pangtoki Academy Asigi Ojas and the Sindana Pangtoki Papomi Singuna Babada Academy Asigi Principal Life Sang Tim in the Command High Ozama Oina Mahiruni Pimasa Aduda Ngang was Sabidi Laiki Akan Mawahi Haiduna Wakal Soina Bapuba Sabidi Taukide. School gi mathakta pen double erabasu wafam khudimak sangtai na ba thong launa hangduna thamle maram sabo wafam khudimak khanabada akai ba leite maram sa dabada school gi mathakta pen da bamadi aran bu wafam media gi khothangda phongdok piganu haiki Angangsi aina pubadagi psychiatrist ki laina nare haibase asidi yumham yaudabane angangsi de hana mai gari accident tawd bodagi angangsida karigumba khara lay haribasingje class ta ju adum mamang da thokidna class ta attendance chang nai da bokota basingse akoi attendance ta da loi lay haribasing adu yumpham yaudabani ada aikoina angang du da haktang warwati madda mane ta psychiatrics nai haibadiri madu langani parents na masidai da nungai taba tobiganu Isasi layeng bada sangba khopa khoi mateng adum pangjage aduga magi laik lai su tamba sida matam khar putha horiba khoti ba khuding maksing se extra class ung tawdana maku phajana mengkhalaga normal da akhoi gi school da thabirakuna lari ningthina tamhan yohon biu Thawal Khetri Lekai da hangba Manipur lenga ki Primary Health Sub Center PHAC masak khangda bami kharana mai tharam le mai tharam gi thodu ado haugi ba September kumapal mas kuntra gi lona ba ahingda tharam orama yai haina mafam adu gi music na haire ngarang ayu pungni palum taba matam da PHAC ado gi ka ama maina sakhi bagi ka thik tuna leramba lekai miam na thengna rakhi bani haire thodu adu da PHAC adu gi furniture amasung siasang kaya sakri haire loinana hirama sagi matang da police na case ama lakhot ki baga loinana thijin ba hawkri so haire Hokiba September Kulum Doida Academic Session 2018-19 gi 1 year veterinary field assistant training course tauna bagi damak pangthokiba entrance test ki result laukthokli haina Directorate of Veterinary and Animal Husbandry Services ki Sierolaman hairi candidate singna Directorate asigi website www.vetmanipur.nic.in dagi akuba marol khangbasu yagani hairi Swasta Hai Seva gi mai lenana Imphal East ki Laifang Kunauda Lunan Magi Paujel Puba Kongsat Amasat Kre Kongsat Adu BSNL Amasung Lordsta Public School Kongsai Bengi Mahiru Singalun and Asat Kibani
khongsan adu India lengakna India pumada luna na laina bagi dabak paikhat liba wakhalon tahan na bagi paikhalakpa khong thangi sarak amani Sit Sangdopaki Tharomama PhD More Block na Sindunamasung All Community Development Organization More Kusam Naduna More Hospital da Pang Tokre Taromasi National Nutrition Man Kamarilena Rastriya Posan Mahagi Makada Swasthai Sevagi Makada Pang Topanilunena All Community Development Organization Moregi Office Taki Hauraga More Hospital Faber Really Amas Chalabamatung the More Wat number 7 the Leva More Hospital Akoibata Sit Samagi Taramatu Pang Toki हदकी स्वच्छता ही सेवा की प्रोग्राम से सेप्टेम्बर तारीख 15 हौरबसु हयेंग गांधी जयंती की मपोक नुमित 2 अक्टोबर सिदा लोइसनगदबनी अखोगी टेक्नोपल डिस्ट्रिक्ट से सोथदना लेबनिना मसिगुंबा अवेयरनेस प्रोग्राम कया अमा पांगथोगा अखोइना टेक्नोपल डिस्ट्रिक्ट से करम हाइना चाखत हंदगे हाइबदुगी पांदमदनी अखोइना तोगजरीसे Kidney animak fail oiraba thangadagi haujikna nambol khaziri de laiba haisnam romenda anoba tasi yengsi kauba WhatsApp group na selgi mating pikre masagi sei kontratari suraba haisnam romen masagi kidney animak fail oiduna like anarga lady bani haujik sanabagi pau Manipur na kunwari raksuba senior national women's football championship ki champion ga ngamkre All India Football Federation gi makada Orissa Football Association na yumbu oiduna mamang thagi tarani pani gi pang thopa haukiba football championship asigi ngasi sana ke ba final match aduda Manipur na yumbu Orissa ba panjal ani amada maithiba piduna champion oikibani Orissa gi katakta laiba Barbati Stadium da chathagi ba football championship asida team kontare na sarwiya kibani Humpund 62 Suba National Shooting Championship 2018 Pistol Amadi Rifle Event Sahi Asigi November 13 December 3 Fauba Kerala da Pangtulagani Haina Manipur Rifles Association na Thadorapa Chiolamana Kangalakli Manipur shooter singi mafamda paujilasi pirakli Championship asi da saru yaningba state asigi shooter sing thas gi nipan Fauba gi manungda makhoigi mainaba documents sing puduna Komal Lampak ta laiba shooting range ke office ta laktuna thagalaknaba su pau cinema khata na khangalakli All Manipur Volleyball Association sinba taratrilak subasta level mini voice volleyball tournament ngasidagi Thawal district Kairim Bikhok Mayale kai community hall da Kairim Bikhok Youth Sporting Union yumu oiduna haukre ngasi tournament asigi haudobagi thoramda BJP Thawal district president L Deven BJP Morsa Thawal district president O Sunil Kumar Susarya ke ngasi ahupnamit ayukta sanagi ba met singda MYC Androna YPA Hiran Maibu Panjal Ahum Sinoda SDC Samarona IGO Oinamu Panjal Ahum Amadamasung NYVA Nauremna KYSU Kairim Bikhok Panjal Ahum Anida Maithiba Piki ngasidagi haudun October ki tang taru faba satagadaba tournament sida Manipur ki tongan mafam singda ki lakpa team tara marina saru yaduna group mari thokna khaidok tuna lamba taunare tournament sida punna March punna match kun manga laigani hairi hauzi aroibada moriba pa amana pizari Manipur sunga se International Day of All the Person ge thauram pangthokre al oraba singbo nungsina harauna thambibana aikoi gi thau oisi haina Chief Minister Biren appeal tawkre Numitarini gi manung de MU gi wathok loisundrabadi tongan Central Tribal University gi demand yaungna akan ma khongjan kaya sangsilagani haina atsumna section wa thamlakle Amasung Manipur ki chemical fertilizers sinaba thingnaba lengak asina thabak paikhalagani haina Horticulture and Soil Conservation Minister K. Syam Kumar Haikre